ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ 13 ꯑꯥꯒꯁꯅꯦꯕꯀꯣ 13 ꯑꯥꯒꯁꯇꯣ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯏ ꯆꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯁꯨꯝ ꯆꯠꯂꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯧꯏꯌꯦꯕ ꯑꯗꯣ ꯑꯥꯗꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯕꯁꯤꯒ ꯗꯤꯟꯁꯦ ꯃꯑꯣꯡ ꯆꯥꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯁꯨ ꯅꯣꯡ ꯆꯨꯔꯤ ꯆꯠꯄꯁꯦ ꯑꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯌꯥꯎꯏ ꯗꯩꯅ ꯑꯃꯁꯨ ꯌꯥꯎꯏꯌꯦꯕ ꯑꯗꯒꯤ ꯆꯦꯡꯕꯤꯜꯗꯒꯤꯅꯦ ꯅꯃꯁꯨ ꯌꯥꯎꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯍꯥꯏꯗꯤ ꯍꯦꯟꯖꯟꯅ ꯀꯟꯅ ꯆꯨꯕꯗꯨꯕꯨꯗꯤ ꯅꯠꯇꯦꯕ ꯁꯨꯝ ꯆꯠꯂꯤꯁꯦ ꯄꯦ ꯇꯨꯞꯇ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯨꯏ ꯍꯥꯏꯕꯗꯣ ꯍꯦꯟꯖꯟꯅ ꯆꯨꯕꯗꯨꯗꯤ ꯅꯠꯇꯦ ꯅꯍꯥꯟꯉꯩ ꯅꯣꯡ ꯆꯨꯗꯦ ꯉꯁꯤ ꯗꯤꯟꯁꯤꯒ ꯆꯨꯗ ꯌꯥꯗ꯭ꯔꯕꯅꯤ ꯅꯣꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯔꯁꯨ ꯆꯨꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯥꯗꯒꯤ ꯂꯥꯏꯁꯪꯕꯟꯗꯒꯤ ꯑꯃꯃꯨꯛ ꯐꯪꯅꯗꯣꯏꯅꯦꯕ ꯑꯗꯒꯤ ꯃꯥꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤꯅꯦ ꯄꯨꯡ 10 ꯇꯥꯔꯦꯕ ꯑꯗꯣ ꯅꯣꯡ ꯆꯨꯕꯁꯤꯒ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯗꯦꯕ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯗꯣ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯊꯣꯛꯄꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯊꯣꯛꯏꯁꯦ ꯑꯗꯣ ꯅꯣꯡꯁꯤꯁꯨ ꯑꯝꯇ ꯍꯥꯡꯗꯦ ꯍꯥꯏꯗꯧꯔꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯪꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯃꯣꯏ ꯌꯧꯔꯦ ꯑꯗꯨꯒ ꯃꯥ ꯉꯥꯏꯕꯗꯩ ꯁꯤꯔꯕ ꯈꯣꯡꯅ ꯆꯠꯂꯤ ꯃꯣꯏꯗꯩꯗꯤ ꯅꯛꯑꯦꯕ ꯑꯗꯨꯒꯤ ꯃꯈꯣꯡꯅ ꯆꯠꯂꯤ ꯃꯃꯥꯡꯗ ꯑꯅꯤꯈꯛ ꯆꯠꯂꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯆꯪꯗ꯭ꯔꯗꯤ ꯅꯣꯡꯁꯦ ꯈꯇꯪꯗꯤ ꯍꯥꯡꯈ꯭ꯔꯦ ꯉꯁꯥꯏ ꯊꯣꯔꯛꯄꯗꯅ ꯆꯨꯕ ꯍꯦꯜꯂꯦ ꯅꯣꯡꯁꯦ ꯑꯁꯦꯡꯕꯩ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯗꯩ ꯆꯨꯐꯝ ꯃꯥꯡꯗ ꯑꯅꯤ ꯆꯠꯂꯤ ꯆꯠꯂꯒ ꯇꯥꯈꯠꯄꯤꯗꯣ ꯑꯣꯏꯔꯝꯗꯣꯔꯦ Like to once again call upon the Nasi oras kita terlalu tinggal lewat melalui ning tambung nak sendiri kita Hawaii operasi apa ada mesti dari kita Hawaii ini juga masih bila hak juga ada masih diperlukan oleh pemerintah kaya kolaboratif saya JKS Yasami Kumasina Wena kasih sama sida tinggi ba ikai kolaboratif saya kolaborasi itu di sini dah lagi punya pula mayu sih mayu pula mahu ayat itu menjual ikai kolaborasi jadi sisi bisa begini berbeda ada mereka ini masyarakat Haji
ꯍꯧꯖꯤꯛꯄꯣ ꯂꯣꯏꯍꯧꯗ꯭ꯔꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯇ ꯏꯁꯩ ꯑꯗꯨꯗꯒꯤ ꯗꯥꯟꯁ ꯍꯦꯛꯇ ꯍꯧꯅꯍꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯗꯣꯏꯅꯤꯅ ꯊꯦꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯍꯟꯕꯩ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇ ꯗꯥꯟꯁ ꯍꯧꯗꯣꯏ ꯇꯧꯍꯧꯔꯤ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯩꯝ ꯐꯥꯜꯇꯨꯗ ꯂꯥꯛꯏꯅꯤ ꯐꯥꯜꯇꯨꯗ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ 4:30 4 ꯍꯦꯜꯂꯦ 4:30 ꯇꯥꯗ꯭ꯔꯤ ꯑꯗꯣ ꯑꯥꯕꯧ ꯍꯟꯗꯣꯏꯃꯤꯅ ꯊꯦꯡꯉꯅꯤꯕ ꯑꯗꯨꯅ ꯀꯩꯝ ꯌꯦꯡꯕ ꯅꯪꯉꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇ ꯍꯧꯗꯣꯏ ꯇꯧꯍꯧꯔꯤ ꯄꯨꯔꯥ ꯐꯥꯜꯇꯨꯗ ꯂꯥꯛꯄ ꯇꯥꯔꯦꯕꯣ ꯍꯥꯏ ꯇꯧꯔꯣ पूरा बाजी तारे दुनिया में फालतू चली जगह से भाषण लोइरꯛꯄꯗ ꯑꯩꯈꯣꯏ ꯍꯟ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯀꯣ ꯚꯥꯁꯟ ꯇꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯤꯅꯦ ꯍꯣꯏ ꯆꯪꯉꯛꯑꯦꯕꯀꯣ ꯅꯝꯃ ꯍꯣꯏꯗ ꯑꯗꯣ ꯃꯣꯏ ꯄꯨꯟꯗꯣꯟ ꯈꯨꯄꯥꯟꯁꯦ ꯌꯦꯡꯕꯗꯣ ꯃꯌꯥꯝ ꯄꯥꯜꯂꯤ ꯑꯁꯤ ꯏꯅꯦꯝ ꯅꯦꯝꯃꯤ ꯌꯦꯡꯉꯣ ꯇꯨ ꯑꯇꯩꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯑꯗꯣ ꯈꯔꯁꯨ ꯍꯦꯛꯈ꯭ꯔꯦꯕ ꯀꯌꯥꯝ ꯅꯦꯝꯅ ꯄꯥꯟꯗ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯎꯁꯨ ꯆꯥꯎꯏ ꯅꯃꯣꯏꯗꯩ ꯊꯣꯔꯛꯑꯦ ꯍꯟꯕꯩ ꯋꯥ ꯊꯤꯟꯕ ꯊꯣꯔꯛꯏ ꯍꯟꯕꯩ ꯊꯣꯔꯛꯑꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯧꯖꯤꯛꯇ ꯍꯥꯏꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇ ꯍꯧꯒꯠꯅꯍꯧꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯅ ꯗꯨꯅꯤꯌꯥꯒꯤ ꯆꯥꯎꯈꯠꯇꯕ ꯂꯝꯕꯤꯅꯤꯗꯅ ꯑꯗꯨꯒꯤ ꯉꯥꯜꯂꯤꯉꯩꯗ ꯆꯪꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯩ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯟꯗ ꯌꯥꯗꯅ ꯍꯜꯂꯛꯑꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯄꯨꯔꯥ ꯕꯤꯠ ꯇꯦꯛꯏ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯦꯡꯒꯅꯤ ꯆꯠꯂꯒ ꯌꯦꯡꯕ ꯐꯪꯉꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯂꯦꯛꯆꯔ ꯃꯌꯥꯝꯗꯨꯗ ꯁꯨꯝ ꯄꯨꯡ 2-3 ꯇꯥꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯖꯒꯣꯏ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯧꯖꯤꯛꯇ ꯍꯧꯍꯧꯔꯤ ꯊꯋꯥꯏꯁꯦ ꯄꯨꯔꯥ ꯆꯥꯛꯑꯦ ꯑꯗꯨꯇꯕꯨ ꯖꯒꯣꯏ ꯏꯁꯩ ꯃꯌꯥꯝꯗꯨꯗ ꯌꯦꯡꯒꯦ ꯍꯥꯏꯅ ꯉꯁꯥꯏ ꯅꯣꯡ ꯃꯔꯛꯇ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯀꯩꯁꯨꯝ ꯌꯦꯡꯕ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯅꯦꯅꯦꯅ ꯑꯃꯨꯛ ꯄꯨꯟꯊꯣꯟ ꯃꯌꯥꯝ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ